National Register of Citizens NRC lising amaga chamapan yankai mathoi haibase January 13 lising amaga chamapan yankai dagi paraga matamduda leiba India gi citizen oibada qualified oiraba mi pumnamakki leifam maming matha sinpham mahi masingna chingba akuppa warol yawba register ne lising amaga chamapan yankai mathoida Manipur amasung Tripura district amamam khak leiba Part C state oiki Assamna district tara manga leiba Part A state oiki Census Operation Superintendent RB Bagaiwalia IS ki mityeng makhada Assam Manipur amasung Tripura gi Census Operation punna lising amaga chamapan yankai mathoida pangthokhi lising amaga chamapan yankai mathoigi mikok thibaga loinana NRC lising amaga chamapan yankai mathoi su pangthokhi Census Operation gi Superintendent na phongkhiba Census of India lising amaga chamapan yankai mathoi Volume 12 Assam Manipur amasung Tripura Administrative Report ko larikta Census Operation lising amaga chamapan yankai mathoi da pangthokna bohonabada sizinakhiba procedure Administrative Order sing Census ki sading asina chingba akuppa warol sing yawi Administrative Report adugi ahum suba laimai de yawreba note ki close marida mayek sengna iri madudi khuina isillaba NRC tung koina lehonabagi damak matam aduda laikhiba district officers singna thamlakhi maram aduna Manipur gi NRC lising amaga chamapan yankai mathoi gi record pumnamak matam adugi state district office ta thamlam khrabani Census Operation da sizinakhiba census slip ta mi khudingi wahang taramari hanglaga wahang singdugi paukhum isinki Census slip aduda isilleba wahang taramari gi paukhum adugi manungda wahang taruk suba nipan suba amasung tarahumdoi suba adugi paukhum sing thadoklaga lemhoriba wahang taramathoi adugi paukhum sing adu yenglaga NRC form da sinjenki NRC gi form amada mi kulhumdoi warol isinba ro kunmanga leiki kalamna taramapan leiki Manipur gi oina census operation pangthokpada Charge Superintendent tarahumdoi Supervisor chamaga kunithoi enumerator chatruka kunithoi sizinakhi Census Operation pangthokpada Manipur gi oina NRC gi chading lupa lising ani ga chamaga marifuni pan yauraga punna lupa lising tarani thoiga chamapan nifumari chading tauki NRC form lising taramapan ga chatruk supna manga sizinakhi Census slip ta yauriba warol sing aduga NRC gi form da iriba warol sing aduga chap chana susinnaba tangai padaba oiki asumna susinnare haibagi certificate Charge Superintendent na piki amasung madubu checking officer na check tauki adumna taurabada census ki data sing adu chumle haina lawki Administrative Report asina piriba warol mayam asi yengluraga Assam gi district taramanga da NRC taukibagumna Manipur gi su NRC tauki haiba sidi chingna ningai leitraba wafamne lising ani tarama panda Assam gi NRC update tawbada NRC lising amaga chamapan yankai mathoibo legacy data oina sizinakhi Assam gi NRC lising amaga chamapan yankai mathoi leibana Manipur gi su suksoi soidana NRC lising amaga chamapan yankai mathoi gi record leifam thoi masi masana tabane NRC lising amaga chamapan yankai mathoi da yumpham oiraga mitop khandokani haina Manipur lengakna August manga lising amaga chamapan marifu da All Manipur Students Union AMSU amasung All Manipur Students Coordination Committee AMSCO ka yanase khuyak pinakhi lising amaga chamapan marifu gi yanase ado AMSU amasung AMSCO ki maikaida L Dilip Maitai President AMSU amasung W Deven President AMSCO na sahi tauki aduga Manipur lengaki maikaidana RK Dorendra Singh Chief Minister Manipur amasung M Kumar Singh State Minister PhD in Sports na sahi tauki aduga muksu NRC lising amaga chamapan yankai mathoi da yumpham oiraga mitop khandokani haina Manipur lengakna August 9 lising amaga chamapan maribudra marida MSUga yanase khuyak pinakhi lising amaga chamapan maribudra marigi yanase adu MSU gi maikaida Naurem Mohilal President MSU aduga Manipur lengaki maikaidana KK Sethi Chief Secretary Manipur na sahi tauki witness oina MSU gi maikaida Yambem Laba aduga Manipur lengaki maikaidana SB Gosami advisor to governor na sahi tauki
अदुगा अमुक इकुई कुइद्रिङैदा August 18, 2015 Manipur Legislative Assembly The Protection of Manipur People Bill 2015 ko bill lama pass tauki. Bill asigi Section 2B Manipur People haraga NRC 1958 Census Report 1958 amadi Village Directory 1958 na lepkani haina palli. Bill asigi Section 2B da yauriba warol adu chanaragadi Manipur Hill areas ta lairiba apunba tribal missing ge chada marifudi Manipur people oiraroi haibagi akibana maru oiba maram oiduna Manipur Assembly da pass taukraba bill adugi mayokta Churchanpur da akanba yaho lakhe tribal singaning ba pamba ngak pangamde haibagi maral thangjinduna Churchanpur da leiba MLA marigi yum sing amasung MP amagi yum mai thake makha tarakpada Ihowaduna maramoiduna lisingani taramangagi August 18 gi ahing amasung September amada Churchanpur da police na nongmai kapada mioi mapan sikhi Joint Action Committee semduna bill adu governor da ayaba pidanaba akan makhongjang jangsin ke aduga yamna ngaklibadi September 15 lisingani taramanga da Manipur government ki home department ta thaba RTI application amagi paukum pirakpada home department na NRC 1958 khangdabagi mawongda paukum pibada natana Manipur Census Directorate su NRC 1958 gi authority kanano khangde maramaduna NRC 1958 ga mari leinana hangliba wahangsingi paukum piba ngamde haina hairakhi NRC 1958 ase Manipur government ta lei haibagi thajaba thamlaga August 18, 2015 da Manipur Legislative Assembly na Protection of Manipur People Bill 2015 pass taukraba matung numit 15 ni leiraga September 15 da thaba RTI application amagi paukum da NRC 1958 Manipur government na khangde haibasina taklibadi 2015 gi September thada NRC 1958 gi record sing matam adugi Manipur government na losin khibra natraga manghan khibra haibagi chingnaba pokhalli Manipur inner line permit ka mari leinana September 12 2012 da Manipur Gazette ta thokiba notification adugi matungina permanent resident left na bagi cut off date December 18 2018 oi karigidamak permanent resident left pada season hariba cut off date December 18 2018 asiga NRC 1958 da yauriba cut off date January 13 2018 ga manadribano haina tigalubada NRC 1958 gi record asi phangdabanani haiba wafam amasu tari maramaduna Manipur ge NRC 1958 asi 2015 da thawoina losin khibagi natraga manghan khibagi chingnaba chaungna leire karigumba NRC 1958 gi record singasi Manipur government ki custody da leitana The Protection of Manipur People Bill 2015 ko bill asi pass taukiba taragadi matamdugi Manipur government na Manipur Legislative Assembly bo lana lamjing bagi maral leibatanatana Manipur miyam bo namthak tawbani haina lofam thoi aduga amaromda April 15 2015 da Registrar General amasung Census Commissioner ge office ta thakiba RTI application aduda yauriba wahangsing adugi paukum singdi Assam Manipur amasung Tripura ge punna pangthokiba 1958 Census Operation gi Superintendent RB Bagaiwalia IS masamak na iba Census of India 1958 volume 12 Assam Manipur amasung Tripura Administrative Report ko lairikta marik chumna yawi larik asina Census of India 1958 Assam Manipur amasung Tripura gi matangda authority ni hariba larik asi reference pidabana maram oiduna larik asida yauriba fact singi ona tainabada RTI paukum singadu lakpana gaurasyamna phangliba RTI data gi paukum singadu achumbani haina lobo chumloi amasung RTI gi paukum sing adugi matangda mathakta palliba larik asi reference piraga appellate authority da appeal to wasulaite haijaning badi NRC 1958 asi mangba yadraba Manipur ge langai document asigi matengna January 13 1958 gi matungda Manipur da aina yadaba mongda leisin kraba
illegal immigrant-sing thidokpa amasung khandokpa laina ngamgani. Manipurgi khwaidagi maruoiba amadi tangai phadana manghandana leigadaba document oibana document asi phangnaba miyam hopna araiba pangal losing puthoktuna thifam thoi. Hojik paliba Manipur lengaknasu NRC 1958 ge record asigi langla langjen thidoknabagi damak yamna thuna sakti leiba judicial inquiry ama tawhaningi.